Dear Manipur YouTube channel sibueng birba mayam pumnong pu amuk hanna taram noksari ahan badiam na maru iba paw ama update thamjage tharoi ahamba amana mitei inat singnaba lining ama bukarem nabani loop tharoi ahamba amana mitei inat pu singnaba lining lichat ama bukarem naba lamsat naidabagi matawni haina yelhomi kanba apunba loop YKL na thadorok pa cheron amana hai cherola sina haita sengna ramananda takhelambam thigatlubada kanano haiba masak munna khangle lan khre hai jerabada ngakpi ba haiba si taibangbu sembiriba mapu mahakna su yabigani thajai adubu Christian lining gi afaba sembiba mapugi yathang puduna miyamda wapau sandokpa matamda karisu akaiba leite pumnamak sap manaba mireng da sandoktuna miyambu wakhan tahan ba haiba sidi asumba lambi takpibani asuk yamna mamal yamkraba miyoiba amana hekta pangthokpada wagadaba mapugi afaba wapau sandokpa chatliba senglaba wangang loisingi mamaida hamuk taisinba wangang loising adubadi lining adubu chatchariba khudimukna tugatchagani matin sitnarakani hairi karisu leitraba takhelambam ramanandana phajakraba Christian lining ke afaba wapau sandokpagi wangangbada leibak wathok henkiba amadi lining amana lining amabu hunba mibu chaiba simakti Christian lining chatchariba singna karini haina lobibage haina hangladuna mahaku lining lichat aduda makhatana lehenkigadra natragna wangang loi haiba maming adu mangondagi lauthokpagi matam yaudribra hainasu hangladuna mahaki for father dagi hauraga mahak asi kari karamba miyoino kaya yamna lining lichat sida khang hairaba miyoino haibadu neinabaga loinara mahak asi Christian nitida kayamuk sumna chatlaba lining loi amano miyamna kari khana ramgani haibasidi nainaba mathau tari hairi Ramananda takhelambam icha inaw amo oina mahakpu yamna nungsi Ramananda na pause kharada sengdoklaga nangna ngangkiba utkiba saktam adu kokpa yaroi kana khanghan uhandana umang laigi laikonda natragana iningthaugi manakta madusu kiragana sanamahi lining gi maru oina laifamda sangjaduna madusu ngamdragana takhelambam sagai gi paipu singduda sangjaraga ngakpinaba haijau takhelambam sagai gi paipu singduna yabidunu pumnamuk nahakpu ngakpirakani madu phawbu khanthaba ngamdrabadi lenga tasangjo Chief Minister da lankhiba ngangkhiba singdu ngakpiyu haijaru Chief Minister nabu yarabadi miyamnasu yarabani madu natrabadi nangi thabuk thorum singta matam pumnamakta mideng changani hairi video asing bibagi tamakta mayam pumnamakpu amukka hanna thagachari anobu update ki tamakta nungsibiduna channel na subscribe tobiramu thank you so much mayam aduga yam nungaiba application amakakta haijaramge masidagi matam karamna paisa tanggadabno haibadu ai haijarke masidagi aina ngasi gi oina 4137 rupees tale adom su matam karamna paisa tanggadabno haibadu ai haijarke masigi application se hanba hangdokpa interface sumaina thengnagani tinpati master tinpati gold slots meta an academy policy bazar tengo siki haiba application sida listed oiba application nebako haiba application sing se adomna download toraga sign up toba taragadi sida up to rupees 6133 rupees pangane tinpati master se download toragadi tinpati gold se download toragana 6125 ado slots meta toragana 3562 sumain toraga app sing se download toraga पैसा तानगदोइने बादुगा मिंगोंदा रिफर तौरगस पैसा तानबे आइसिदा क्लिक तौगे तो सिदा हाय सेमु मियम रिफर तौबु मतन सामना हरबु काना नंग तिनपति मास्टर सि तावरस्तगी डाउनलोड तौर मतुंग मिंगों रिफर एन आंड जंक्शन लगा मिंगोंदा रिफर तौबु तारगदि मिदुना कइगम साइन अप तौरकु मतमदा ₹20 फंगनी अदुगा मिदुना कइगम रिचार्ज सबक तारगदि अप टू 30% की रिचार्ज कमीशन फंगनी आइसिदगी लुप क्या तानख्रमनो हायबदो आइ उचरके सिदा 4137 सिदे हजिक विथड्रॉ तौरदबनि सिनतबिदा अतोपा माइ उदलके कोमया aduna mayamsu interested lebe taragadi ai description da link pijaram ke soidana maki download to biyo register to biyo aduga online dagi rai line paisa tan biyo thank you so much for watching my video hope you have enjoyed and have a great day ahead thank you so much